ngasi hauji phawgi maru eba pausing Manipur gi ngaukai gi matang da Survey of India amade Survey of Myanmar ani na mamang sahida Dehradun da inakiba agreement review to hangani haina Chief Minister N Biren phongdokre amadi lupa crore ani henbagi sana kg 3.3 mariga konana mioi ama custom preventive force moi amadi anti smuggling unit Imphal na fare khurumjari ISTV pawming tabiriba singmutaram nokjari haujima pungai ba paw Watogoi riba Manipur gi ngangkai gi matang da Survey of India amadi Survey of Myanmar anina mamang sahida Dehradun da inakiba agreement ta Manipur gi interest sok wafam yorum labadi madu review to hangani haina Chief Minister N Biren phongdokre wafam asinga si International Day Against Drug Abuse and Illicit Trafficking gi rally amalam thabagi thorom da phongdokhibani Chief Minister na makha taraduna Dehradun da inakiba agreement adu international boundary gi matang da phangkiba mifam oiramba yai mifam adu ga mari leinana Manipur sarkar da wafam amata khangalamba leiti haike Manipur yamna pikpal lam amani border pillar issue gi matang da yanaba ama puraktriba fawba fencing tobagi thabak lepkadabani haina central government ta Manipur sarkar na khangan khibalai kre ngarang su Manipur sarkar na ai bacharol ama piduna sarkar gi phirep amukka hana khangan ke Manipur ngangkai gi oirakli ba phim masigi matang da Manipur sarkar na review minister na chairman oiba high power committee ama ngarang semkre committee asina sport verification tawduna kupna yengchingani asumba ama khangdoktana border pillar gi maramda pangtaw toksinba yaroi joint survey tawda Manipur gi mihut yaudana pangthok lamba oirabadi madu sarkar asina yaba ngamloi ipa ipuna thambiramba aikoi gi lam mangba yaroi lengak na masigi damak sapsana thengnagani haike border pillar gi matang la ibasi Manipur am sensitive boy akhoi lamsi di amna picture adu historical backgrounds mayama Myanmar ga akhoi ga tawna ki report adu du leibunina madu hairiba posi khudak tak ring machathawa leiragadi until the less yanaba ma productive body masi thabak lep kadabani haiba lepiu haiba ga akhoi request ma central government tawkre in the meantime hojiki sports yong tang akhoi verify to dakar le aduna akhoi gi high power committee especially for the border pillars dispute same gre madugi ekhoida si inagadori natraga si dagodori haibe ekhoida correspondent kari gonta khangalam balaite ekhoida kadi kadudi international gi port ni Manipur gi oiba state ki border gu magre ma sopo ergade they have to inform us maram di already ekhoina haigri si joint survey to bokana Manipur mi gi mi hud hon gedum ne haibuni adu violator magadi okay madu fight obani ko review to hongene du ngasi pangthokkiba International Day Against Drug Abuse and Illicit Trafficking numit palanga mari leinana Narcotic and Affairs of Border amadi Narcotic Central Bureau Manipur na sinduna rally ama ahanba Manipur Rifles sagi Chief Minister N Biren lam thake khongsat asina Imphal gi akoi bada chatlaba matung amukhana first MR da thungke Let's develop our life, our communities, our identities without drugs. Let's live without drugs. Haiba theme da pangthok liba palan thoramase Manipur gi mafam kaya da su hauzik pangthokle. Lupa crore ani henbagi sana kg 3.3 mariga konana mioi ama custom preventive force mori amadi anti smuggling unit Imphal na fare. Ngasi sangakom da laiba custom division Imphal gi office ta pangthokpa pawmisinga unabada division asigi assistant commissioner RK Darendrajit na haikibada ngarang Imphal more lambigi kudeng thabida tata tipper ama check tawada sana sing adu phagat pangam kibani sana adu purakpa Muhammad Askar Kauba chahi ni forum suraba mayang Imphal Bengal mayai lekai dagi mi ama su fare haike adu hoji phawta kg 100 muti right food disposal le je ko rombi abagi ko hojik le the SBI ga ko yam kan tai ko thamari direct ta matungda SBI ni yo lege hari ga dum hoji gon to ko Happy Garisi Tabo Padiba Ahanba Kugi Dimper Gari Tata Dimper Polisi Adu Lulena Tata Hajiki Dimper Sijo Pare Sini Hajuji Tawisi Hajuk Powder and the say Sigo in Hajuk Powder Pariba Sida Narang Pariba 40 pieces Nasinapati International Day Against Drug Abuse and Illicit Trafficking Gamari Lenana Nambol Police Samade Cleopatra Fitness Center Nambol Anina Puna Sinduna ngasi Nambol gi akoi bada khongshat amasat kre
Nambol Police Station gi mamangdagi OC Chandrasekhar na lamthakiba khongchat adu Nambol Kaithel phawba chalaga Police Station phawba amuk halake Nupi Police yauna Police personnel kaya amadi Fitness Center gi proprietor Open Rosu saruk yake OC Chandrasekhar na hawalagliba mirol na maru oina naha singna mai ka bat ni sagi ipakta tawduna leiriba asi miyamga loinana kannana ba honaba mathau tai haike maru oiba team di koi message ayamda pining isi je Manipur gi drug sinna bagi am chang hengalakpa asiguma se thingnana ba adai mayamda awareness pi bagi rally ne se koina chacha gatri Cleopatra Fitness Center hajik koi gi angang nauriba youth chingjiga sinminari si purpose ti andi police ka tana masiguma drug ki kano se thingbangam da banina akoi civil organization adagi se gym gi leiba na chingjiga punna suma rally ase Nambol gi akoi da leiba akoi gi jaga singda chala kanda mayamda message ama pina bagi purpose da koina tawjaba sinjaba rally ni International Day Against Drug Abuse and Illicit Trafficking gi thoram tongan ba club organization kayana su sinduna pangthuknare haujiga ten babrem telojari Quick zone gidi Tatis College di mamal suma phang kuding chamane yo sumang roi pista salabnina adu suma takta superlink footing gi offer mayam pirisi di tas electric run no sin bagum na yoti sin bayar dudi sanagi mohut yangna sin bayar MS Iramdam ki Laisil Aqua Project Private Limited Kabo Laikai Dolaland Dalaiba Ekoi gi factory da 250 ml 500 ml 750 ml 1 liter amadi 20 liters packaged drinking water marangkai nu phangbiragani nong nu puthok saba packaged drinking water asigi test kaw sungam ngamloi Bohagi mustard amadi refined oil the taste of Assam Bohagi oil chabiu Karupati oibiu masida sunatana lucky coupon price mayam amasu leijari adongi manak nakpa store dagi phangbigani Movel Furniture Monsoon season gi oina Movel Furniture Imphal na Manipur miyam da mega furniture sale shahadani fu fawgi discount pizari asida natana modular kitchen khakta oina lebiba matamda dining set ama pudol oina tamjari nasimag lengsin biraksi Movel Furniture Kwakatel near Imphal College aina isasingsi medical profession se chatning bedagi karamba mafamda afaba oja kraida legedagi haina thirakpani last aina comment tingazabani ain binitaning thangjam ai handak ni 2018 sida Manipur gi oina top tajaban every week this series na pangthoklu je exact question jingje angang china parikha ja changmura kan angang harauna nolga tholokpa net exam gi oina haiga di Manipur pumbada comment sina care lobby base yamna hengadra haiba ai thajaban Chabada Hauraba, Haksang Soktaba, Bohagi Mustard Oil, the taste of Assam. Distributor oining basingna mobile number +917578007064 Guwahati da contact tobirakbu yagani. Bohagi Mustard Oil. Unique Education, the first CBSE and ICSE coaching center at Imphal. Admissions open. 5 months foundation for CBSE class 9 and 10. 5 months foundation for CBSE class 12 science private candidate. And 5 months foundation for CBSE 11 science. Class commences on 28 June. Unique Education. Sega Road, Konjeng Hazari Lekai, opposite Sangai Express. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor sorakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hama nungaraktaba singidabak, amatta naraba upaidi, Jolib syrup, amasung Jolib capsule wood chanmin sinabio. Break matung da memo taram nokchare makha taba pauda ngasi ayu pung 6:30 taba matamda Rims Road ki lalambung makong pukri maya da leiba lala optics clinic mamangda hand grenade amaleiramle police na soengam yaudana lokthokre kanana karigi damak bomb adu thamlambano haiba chap saba khangbangam Manipur State Legal Services Authority gi miyek makha da District Legal Services Authority Chandal na sinduna International Day Against Drug Abuse and Illicit Trafficking gamari leinana awareness program ama More Ward number 9 da leiba Jatri Niwas da pangthokre resource person oina S Manorama na child trafficking gi matang da wangangke child trafficking haiba hoisi numisida hoina tawjebase more sida akoi border area su oibanina
ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯁꯦ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯁꯜꯂꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯍꯟꯕ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯁꯦ ꯍꯟꯗꯛꯇꯁꯨ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯂꯦꯁꯤꯌꯥꯗ ꯄꯨꯔꯝꯕ ꯑꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯥꯖꯤꯟꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯁꯔꯚꯦ ꯑꯣꯐ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯅ ꯃꯃꯥꯡ ꯆꯍꯤꯗ ꯗꯦꯔꯥꯗꯨꯟꯗ ꯏꯟꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯔꯤꯚ꯭ꯌꯨ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯍꯦꯟꯕꯒꯤ ꯁꯅꯥ ꯀꯦꯖꯤ 3.34ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯃ ꯀꯁꯇꯝ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯐꯣꯔꯁ ꯃꯣꯔꯤ ꯑꯃꯗꯤ ꯑꯦꯟꯇꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯌꯨꯅꯤꯠ ꯏꯝꯐꯥꯜꯅ ꯐꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯁꯇꯤꯚꯤꯅ ꯄꯤꯖꯕ ꯄꯥꯎ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯦ